ओके यार इतना है Nita Production. Hi मैम 2022 से निंगदा थममगा लाकदबा 2023 सिबु मयामना तरामना उमिनसी नाजेक्तना हराव तयामना बेमिनबा मयाम पुनमक आइगी सब्सक्राइबर्स आइगी व्यूअर्स पुनमक हैप्पी न्यू ईयर मयाम पुनमक हैप्पी न्यू ईयर अमम्बा नुंगाई तो प्रम लोई तप पोरे सुनाय बा 22 चखरा सनो 22 दा अनौबा नुंगाई ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯅꯕꯗꯣ ꯍꯥꯏꯗꯤ 22ꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯂꯩꯕ ꯀꯌꯥꯝꯗꯣ ꯃꯁꯤ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ 2020 ꯑꯣꯏꯔꯤ ꯕꯥꯔꯣ ꯇꯥꯗ꯭ꯔꯤꯕ ꯉꯥꯏꯍꯥꯛ 22ꯁꯤꯒꯅꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯝꯕ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯪꯗꯦ ꯗꯥꯎ ꯌꯥꯗꯕ ꯈꯪꯗꯦ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯁꯅꯨ ꯆꯠꯈꯤꯕꯗ ꯇꯜꯂꯗꯅ ꯆꯠꯈ꯭ꯔꯁꯅꯨ 2022 से पुनम फतब चखरा ꯐꯠꯇꯕ ꯑꯃ ꯆꯠꯈ꯭ꯔꯁꯅꯨ 2023 लाको से नुंगाइबा तो ओरेसी यारेदना ओके यारेदना है उन्हें एक राउंड का वो वीडियो करियो ना अरे मेरे को भी सब 2022 ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯏꯔꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ 2023 ꯁꯤ ꯃꯌꯥꯝꯅ ꯋꯦꯜꯀꯝ ꯁꯣꯏꯗꯅ ꯇꯧꯕꯤꯔꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯍꯤꯡꯒꯤ ꯆꯥꯡꯁꯤꯅ ꯍꯦꯟꯕꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯩꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤ ꯁꯣꯝꯗ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯄꯥꯏꯕ ꯏꯌꯥꯝꯕ ꯁꯣꯝꯗ ꯑꯝꯇ ꯀꯥꯞꯄꯤꯔꯛꯎꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯦ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯉꯁꯤ ꯀꯩꯅꯣ ꯑꯣꯏꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯕꯥꯏꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯌꯦꯡꯒꯅꯤ ꯑꯩꯁꯦ 2023 दे अखोय वेलकम तौजरी मयाम ना जेक्तना हराव नुंगाइना नुंगाइना फना पानबा मयाम पुनो बाय बाय W 2023 वेलकम तौजरी बाय 2022 बाय बाय मयाम तुमदा Welcome. बाय बाय Bye bye.